Hello and welcome to Northeast Dialogue of Northeast Window, a dialogue to connect the people of Northeast. Ngasigi Northeast Dialogue is special episode the Pudun Lakshmi topic say India's historical responsibility towards Manipur Havani. Bharat Lengakna Manipur say India ki federal structure sigman lebe province amoina lebenina Manipur say defend to no honaba have say Bharat Lengaki masi historical responsibility ni have gi miyeng duni aduga mapungena masigi ngasig debate dialogue si ngarang India ki parliament Manipur ki MP amoina Congress ki MP amoina leba Dr. Bimola Koijamna ngarang India ki parliament da thamgiba Lok Sabha da thamgiba wafam da mapungoina ni ngarang mapungoina thamgiba wafam si Manipur the divisive over sectarian over forces mayam ama aikogi mapungoina foreign elements in the back to masigumba divisive over forces mayam on Manipur to kind of rivasi how he was last 15 months in Masina Marmorga the Manipur hojik thoiba crisis amasung conflict tangdu laita da mayam se thopani habani masi defend over responsibilities India lengakta lei haiba madugi wafam ni aduna India na defend over buni adugo masi thugaina buhona riva 11 mayam sigi mathakta stern action ama war lengak logo da buni habagi wafam dani masida India ki federal structure sida lei riva union of India amadi tonga tonga province mayam sigi marakta lei riva ekogi power ge dynamics amasung masida share responsibility si kari kari no ekogi state amada Manipur gi oina historically yengma matamda Manipur se maning makha tambale pam oirambadagi ngasi India da merged or matungda India gi province amoina magi federal structure sigi manung lerapani masida Manipur defend tongna bokona vazi India gi moral historical amadi legal responsibility ni haidara pukhalaiba aikoi debate ki chapters ida ngasi khana nei nabagi takto Northeast Midon lojabani ngasi ki dialogue asida sorok abina election very expert sing taram nokshe ke absu kai khunu buchage ahmad taram nokshe Manipur ki saknai rava public personality aduga renowned socio-political commentator Pawung Posam Sonamani Pawung taram nokshe kai khunu buchari. Thank you very much for joining us Pawung. Anish buda taram nokshe ge aikoi ge high hiram se gi oina aikoi ne expert amoina aikoi ne yamna relate tozaba aikoi mamangda Manipur, the 1949, the takeover of Manipur, haiba aikoi like ama miyam yam pamna ki like ama zo EV ki haiba tare aikoi ninga sita whatever topic sig am related oiba and Auzuji Dharmanjuri University ki associate professor in Levi River Sir Arambam Noni Sabataram Doctor kai khunu puchari. Thank you very much for joining us sir. Loidana Manipur Pradesh Congress Committee aikoi ki Congress ki MP bana ngang thanggi wafam sida Congress ko insights mayam ama makoi miyang mayam do adusu khitang share to nabagi pandam da MPCC ki spokesperson in election beriba Bankimchandra Meitei taram dokcheri kai khunu buchari damagi musu. Thank you very much for joining. Ngasi ki ahan bigi opening se ai sanoni de laksege sada laksening baje sa hojau jik lai riba Manipur ki context se the for the last 15 months se ekoi Manipur se defend tawba ngamdre haidane ekoi na loba yarabra swaida ekoi na do we need to remind the Union of India that Manipur defend was in a quick responsibility ni have as a more remind of Changrasa. Thank you, Miraj. Ngasigi Tambiriba Hiramsi Yamna Maram Chai Marinti Ngasi Parliament the Pukat Kibo from Sikak the Natana Manipur na Bharata Tilan Kravamatunda Ngasi Fauda Masi Wafam Sideshida Akoy Ningdon Pomnaba Amasung Hoy Nuaina Daba Hoy Toloki Amazu Toy Haitare Manipur say Hoy Kulai Paiba gi ho leba yamna masing yamna leba state singi manungda India da ama oiri masigi Kulai Paiba gi wathok sing ase ayambana 1947 dagina 49 gi manungda thokiba thodok sing da ayamba yumpham oiraga pukhalakpagi wafam ni maram aduna historical oiba wafam kharada akhoi gi Manipur amasu India ani gi leinariba maram mari asida khitang akhoina aka kumsi thengnei haibetare ngasigi khanariba hiramasi ngarang parliament da Inergi Honorable MP na Thambi Khibasi Maruina Lakhot Pataragadi India gi responsibility towards protection of Manipur state. Haibasida Wafuma Thambiki Ani Shuba Maikeda Mapandagi Oiba forces sing na Manipur Thugaina Honarakpa Amasung divisive forces mayamna Santi gi Pausel Lapa Matamda Madun Tamna Thugai Haibagi
maike asomda ahum mari asida wakpham thamki ngasi hiram sigi oinadi aikhoigi the historical responsibility of India towards Manipur masigi matang do oina khoi khanabam thoi aikhoina ruling amasung opposition haina khanadabida thamakhi bo wafam si mamangda aikhoigi BJP gi su MP obiramba former MP asina su kabo beli matang da parliament da pukhat palai khre masi su adum Manipur gi historical question ga sagon naba wafam amani haiba tare ngarang pukhalai ba sisu Manipur gi historical personality haina khoi haina riba nahang na ding si legal moral haidana haibiri ado hairiba legalities is a certain moral foundation the yumpham moi haibadi laipam maning tamamba laipam gi sangkhra puwari laipam gi international treaty making power laigiba adana Manipur state na anoba punsirol gi treaty making the changi basi aikoina 1762 gi treaties ni haidan lonei adugi matung tarakpada Manipur amasung atopa foreign powers sing agreement sign tonaba asigi thodok sing siam laiki haijabadi Manipur su modern state ki khongcha chiri yawrakre haibani masidagi hendoktana Manipur na karidabagi historical personality ama legal sense da oirimno haibasi koina tenjalakpada naina ba yabasi Manipur da su malemgi mafam kya da iho democratization gi laigiba adumaina Manipur su ningthaupan ba kingdom state oirambase koi pamdre hariba monarchy asi constitutional monarchy oheningi haibagi iho ama yam chawna lakhre aduna 1947 da aikoi Manipur thodok maru oiba khara thokre hariba thodok sing aduna Manipur gi adugi historical personalities legal personalities akoi semai haibasi gi praman akoi na PBI khodamoina 1947 gi 11 August da standstill agreement amusu instrument accession sign tawna khre masi kari gi background da sign tawgi bano haiba taragadi India gi independence act si lakpa matam oirakpa amasung India independence act si chanaga dorba gi numit mari ni da ngairak laba matam asida Lord Mountbatten da Jawaharlal Nehru hariba India first prime minister asina mahana Lord Mountbatten da haikiba malai madudi yam khraba 565 princely states sing ase makhoi si kangkhong charaga laikhiga do phiom lakpasi thoktana bagi damakta princely states sing siga India ga laigedaba maridu amatari sinbiramu haibasi ma ke wafamni hariba miyeng adudagi yumpham warga instrument accession amsu standstill agreement haiba si format ama piraga hariba format si India gi yam khraba ngasai panjaki ba princely states na thaki India si matam du transport and communication si yamna phaba oidamnina hariba format asi aikoina oral testimony aina larik si ibada lari irapom ta testimony khongalu matamda Manipur gi maharaja di masi masana konung da sign toroga post ta thaki haiba paw ma khoi phang adabu adumakti nate haibagi pawam phangi adabu hojik si online da hairiba maharaja na sign tawgi hairiba instrument accession ji ma ki signature yawbani haiba document ma puthok padi khoi thengnai madu kyam yam authentic oibano haibadu makti khoi haibagam de adubu record ki matung ina 11 August asida 1947 da khoi instrument accession am standstill agreement sign tawre Manipur na India da khoi subject hum khosina kre madudi external affairs other defense and communication asida question ama lai base India amasung Manipur se 11 August gi di hariba treaty asigi matungina agreement akoi subject hum je pithokre haibasina maram orga India da Manipur da matam madu da British chalam dai Manipur se India ga mari si hariba agreement ani sina oina kre haiba tare instrument asina adu orga di 11 August ta toroga junumi mari ni matung da di Indian independence act ahing adu da gi 14 amazung 15 August ani gi ahing da chatna ba hawrabani na hariba independence act asigi Indian independence act asigi section 7 clause b the paramount say the sovereignty of His Majesty lapses over the states Indian states and yawa section 7b the sovereignty of His Majesty lapses over Indian states yawa haijabadi British India ge control over Indian states si laitre sima adui matuk to mo hariba Indian independence ek ki matung ina dominant ani thona create tawre India se aduga Pakistan India kaure aduga states princely states mayam siri makhoi either ani se yawba natrana tongan leijabu yai haina amu yawre maramasina India constitution su kanna iri matam tuda yam thengna lorakani khoi ki 26 November 1949 lorakadormi adubu hariba charang na ba matam sira Manipur gi di Indian independence act to gi basis the oigani haina khoina pai madudi Manipur na India constitution ji kanna iri ngai sida
Kamai Toge Hyperconsider in Manipur 26 July 1947 in Manipur State Constitution X E Beloire. Maramaduna, Chahi Ama Olakpada, Matangi Chahi Junda, July da, Manipura 1948 election Tauduna, October Gitangdra Nepanda, Assembly Pamba Hogre, Johnson School Housing Lady Basida. Heisening Badi instrument accession say, stand still see like Hibadu, Karamhain Tokrage Wangsini. Adobo Indian Independence Eki Matunga Saina Panjariba Section 7B Matungina Amasung. India gi labor state sing si masam sai lambi chat pe yarani haiba provision sing sin maram waraga Manipur si masa gi ning tam lambi amada chat khre haina hoina constitution ni mieng de yeng ba yai maram adu magna oiram gani haina kali Manipur state constitution ek haidana atopa lamda hangudana masana Manipur na constituent assembly ama mi tara tro ki lingkhat laga I gi bas punama asina yeng bada ai khoi wahang ama lai karigumba ai khoi gi instrument accession asina chanaram ba taraba Kanaman high instrument accession like Manipur na India the subject home pitokre, other Manipur India Maria say Manipur India Makad like Lamam Oire and argument people school of Thoram Sule. Other Bakun independence ex yang Matam the Dikari thing Nabagi have the high Bamang the agreement may am like but the suspended or any superset or any Hanamuyaw Haidari. Punamaduna Takpadi India Amasung Manipur Lainaba constitutional relationship as a Tatle Haina independence egg lap with a low bay Babia. Asumna Taubasina Oramgani Haidana in a pie, Hunakali, Madadi, 26 July 1947, the India Manipur Masai Constitution of Malinkalapus. Maramadu Magna, Muxu Oram Oigani, India, Dagi, election Tobagi, Wahang, Loadring, Ayaba Loadring, Manipur, Haiba Constitution, Yumpam Orega Matang Olapachahida, 53 seats Kidamakta, election Pangtok and Masai Assembly, Parliament Lingzekre, Habitate. Punama Sina Takpadi, Manipur si Masai Lambi Lakre, historical position acquired Taure, Indian independence Eki the Yumpam Orega, Madam His Majesty's sovereignty over Manipur lapses, and Manipur also acquires the status to remain either independent or to join one of the dominions. Punama Sina, Manipur Lambi Lakibani, Hibasima Haire, Ado Etara the Hariba Pibam Sing Sina, Manipur special legal status Sama Lakwa Hogre, Hibasina. Madam Badana in a Loshila for the cigar round, Sigo and Hose Hazaka Doribase, Adu Badi Wahang Amana Manipurna subject Om Zipito Kraba Matamda, Manipuramus India Marisi, India the subject of Zipi Kraga, which me Nakre and High Bataragadi, Karigidamakta Wahang Malais in a Karigidamakta 1949 September Yakun Matoida, Manipur Ginning Tobu Kobiduna, Indiana agreement Agam Amagamu sign Tonasiana, Hangar Libano Haiwahang Tole Habatare. Adu Bataring as I couldn't appear legal interpretation, Hypatare, Constitution gi provision, Indian independence, Eki provision Punama Adu Yang Ruba Matam Dadi, Hariba Ek Aduna Maramorga, Manipur legal personalities, Masagi Chang in Horakibani Sini. Okay, sir. Loshalapada last point of the Ga. Maramaduna 1949 September Gikun Mathoida, merger agreement, Torokibasi Kariganaboktano Haibda when I explained Tosi, Hiragadi Oitopayaba, Maramsi, Manipur, Amasung Indiagi, Lainapa constitutional Maris, Tatkibado, Samjanabagi Mamani Hanelawi. So there's a question of the I'm thinking the last okay. So merger agreement the 1949 that over merger agreement jiga as an instrument of accession jiga instrument of accession the lay magi validity is Sanazung Zai Manipur is Indian independence English payare Manipur gizo Masagi over constitution of Malaysia Amadu valid with rather. But in the context of Indian Union the Manipur je Changshalapagi Saruksida instrument of accession gi validity is merger agreement lay gather Sarkari Kamai Yauti, Karigano Havatadi treaty and is overlap Tobia the Hajariba. Instrument accession the Channel Bataragadi, Manipursi, Indiagi, sovereignty Makadale, Hanako Lorpia, one of the subject whom Pitok to anyway. However, subject whom Jizumo, independence Ekimatuna reclaimed over Yahan Grabanina, in the Amasung Manipur Lainagada relationships, a Tatkre Habaneva. However, Tatkiva relationship of Matamduki India political leadership, Kangumani Hanakali. Madam Madumak and Isada Patel Balabhaina, I call you Manipursi, a two Matamda, merger to the Bay Yade, Hyderma Delhi instruction, Piraki, Matamda Manipur merger to Matamjida Mahasi. Haina Tai. Madam Manipur getting Tausina, merger to Basida Ningai Toner, Kodiki Mahagna. A brigade in Shillong, I am widely quoted.
wafam amani haina lei maram aduna merger agreement amusu instrument accession ji khoi tongan tona yengba phai aduga interestingly another point the merger agreement si matam du di akhoi gi constitution manipur gi ningthau si constitutional head amu oi biwani executive power ri later ni matam du maram aduna matam du merger agreement du maga sign tonaram bataraga su natragana hena democratic oi mong torom tari adugi implication tongan leram ba yai aduga manipur state na su madugi matam du leba state assembly aduna so masigi ratification to wi wafam si leikida ba haitare aduga 1954 da di akoi Jammu and Kashmir ge 1948 da sign to instrument accession si 1954 da makoi assembly na ratify to that did not happen in the case of Manipur. Exactly sir. Yam interesting way, yam insightful way, historical perspective amakak sarna thambiba Bharat lengak ki daita si Manipur gi matang da Bharat lengak ke riba daita sing si kari kari no aduga masi kadai wai dagi masi ge sources sing si la ira ga de 1940 British na palamba matam dagi habatare maning tamba Manipur ma leramba then India gi manung da lerpa Manipur masigi time period chigi masigi political development ma'am jine ne bachangi yam fazana mek sing na thambigre ai pong da lakse ke pong ikoi ngasai ai sarang jabo hong du ni pong da lakse doi je pong government of India ga Manipur ga haitare Manipur as a province of Indian Union sigi manung da leri yam sange it has been a long time ikoi gi ngasai 1949 degi lere pasina hoju phaw basi India gi part of Manipur se lere ini aduga Manipur from 1972 degi ikoi full fledged statehood oiba adum state am oina ikoi Indian Union gi makha da lere pa adum le pa makani hariba state chigi India lenga ki oiba responsibility mayam je kari no haibado India lenga ka takpa machangi bra to the 11th parliament chala ka da haibata re for the last 15 years say 15 months say Manipur ji defend to bungam drabani Manipur da le crisis is solve to bungam drabani so pamung kama yenge pamung akoi ki MP mana India ki parliament chala ka da India government ji de central government ji da this is your responsibility in haipam thok private kari having Miraj hamda do 𝗡𝗢𝗥𝗧𝗛𝗦𝗧 newtv amadi igi marupani panelist colleague malem tabir kok manjeri I don't reply to PD a few seconds amut line tang I lojaki okay Manipur da matamamada independent country or ga English ki makoi invasion lag mon pai hitan jad back 48 47 46 angak pa chaotic situation am thokiba kangum na rajniti sam pamakpa kingdom gi ningthong na pan ba khot pa se mone janingak taba adigi samane British na kano tor patanja ko statehood ka se khar pirak bo khor pining mo khor tor patanja siga akone taba khoi puari da ningdo konung da khongu ko lang janba na di nung lang janba thado nafam thado hain mai praja tantra haito pamak pa ningdo gi makhoi na puramba ka do jarak to asu makara confusion se angak pa da thokki hebe se koi taba pangni masi yamna nuaite adu anyway adu mahogre Professor Nani nasu in detail is of course so high kre kaji krak ina sa ina khi substance state to watan jada so ai to jare kya do nang ni ba question sig sheng na harabada Manipur da koi statehood se lak se yam na koi mong cha khidre akoi ne kari tangani karmain tawgani khokin asis koi karim khang ponate ningdu de ki phamse lokthokre de khoi praja tantra uradabni haidana c grade ta quite the third class the oina grade ta oina tham kare su khang ponate commissioner amana mana ko litter ga loina pala khola tor mai mawa tar ga loina dum loiba dum madura chakri ningdu de lokthok koina pale hai mafam marang khang amano pang amon to ministry interim government thanguni adu thanguni mafam mara su khang ponte we are in completely thoroughly chaos saibado anyway tam chatna ko the 72 the lai lakna khotna state phange independent country le madigi state ma tanba it has taken more than 2-3 ye decades and or 4-5 decades changre kaya ngakhrba ko le pakse akoi me mot mana to dia anyway manipur se namphu de ni khangde jadi yaning te lakpati onamoi ma wari se taba de silong de konsum tatna sum leibe se wari taba nam nuaite namphu de tawi haibo si yam kan thaja bo yabagi circumstances evidence khara bhau leidi shilong se tatna khoina da leibani na de sum taba se zum phangi anyway madi chapter close hoikra Manipur government gi
sorry, India government, she has absolutely have responsibility to protect and provide the security of Manipur. Masi monitor legally, morally, in all respect, Manipur is by the government of India. This is the questions raising it. Merger agreement the Yauri Bani Makoi as an Indian Union gi state ama, either a third class state, C grade, or a full-fledged state, or a Kuigi picked up a state or a vasu. Since it is within the ambit, within the Indian Union state, it is the important and imperative duty of the government of India to look after and provide the security and to make prevail the peace and tranquility, which the miserably government of India, you have failed. Mr. Bimol or Mr. Alfred, whosoever, Congress kinate, he might have been elected from the Congress, but we feel that he is from the Manipur Prajane. One cannot claim that I MP, I Congress kini, I will do only for the Congress high command to the Tardia. No, he is not the Manipur citizen. He is a Manipur representative. What he is doing is we salute him. We agree with him. Other Masi, government of India, the man of Mamita Tilga, Mana Hairi Punamase, Masi am Tagani. Masi, this is the imperative duty on the part of the government of India to protect and to restore the peace and tranquility in the state. Why you, Bharat Sarkar, why you are not doing it? Is it necessary that the one MP and we people, we have to pinpoint to you? Enough is enough. Enough bloodshed has been already said. Milishin kaya no kui mapam chapam ngadang shibakune lady punum kay tobum kang the lady base. Hajibo Bharat Sarkar na koi manung the Indian Union manung the lena. First question is Bharat Sarkar the hangi base. Do you treat us that we are Indian or we are non-Indian? If you treat that we are Indian, you protect us. It is your duty. We are your children. Kari yakuna kai ba nakoi de togre. Akoi ne nakoi bu nungshi ne towi. Nakoi nungshi de hai bisa whole world people have come to know. Kari nakoi ne jang bidir basya. Why this divisive policies? Kari nakoi ne to bidir basya. Aran ba tabak tore, you take into action. You throw out the Manipur government. You rule. You restore peace. Karim takai diye. Why you are watching from a distance? भाई इन दोनों का आपस में खेल होने दो, भाई खून खराबा होने दो, हम देखेंगे दूर से। दिल्ली है तो दिल्ली, हाँ दिल्ली बहुत, दिल्ली से मणिपुर बहुत दूर है। हाई वो कंदनों की तौड़ी से करी गिनोने। अधुना, Mr. Bimol Pukuli ba points, I fully endorse it. I am being an Indian, I am being a Manipuri. I strongly support. And I strongly and vehemently I object the government of India. No koi policies koi yaning dia. Pabung, matang sida question udah lag sake. Pabung, last 15 months sida government of India ki responsibilities se moi fajana committedly moi fajana pangthok yena lobra. Moi ki responsibility mayam se Manipur the last 15 months sida pabung kari happening. Adum na mai kre chak pa se petrol ma hijel lene. Adu ai mud hai tare da. Absolutely not. Makoi ne thon money, Bharat Sarkar ne thon money. Who is army? Who is paramilitary force? Who is the central armed police forces? Without the order of the Bharat Sarkar, Karimtan Tauroi Haidana Tautabani. Bharat Sarkar ne Tauhangi Habadi, it takes only 2 hours. Tautabani. Tauroi Haina Tautabani. Manipur Dale Prajamayam, including the Chief Minister, including the Mr. Binit Joshi, Chief Secretary, DGP Mr. Rajiv, our big shots, Security Advisor, Honorable Chief Minister, Mayam local people Punamo Gyanta Dirbrinem. Tauroi na Togdabani. We are not Akui Sakui Shaitan Natiaba. Akui Hinchab Nati. Akusha no may paye. No issue no may nigga paidi. Ain't a paidi no may share. Lupatara people say. Kolo banisin ay nung may haibu. Ako shaitan gumba adumba nati akoy.
si ako'y nungay Bharat Sarkar jengu nakoy na nabusturan nakoy nga sibun namtubot ko sorry bani nga haire 1,200 kayano kugi suspension of operation the labor this dreaded kugi notorious people makoi machine thire kole came the lady kole hyper newspaper the ure what did you do 1 year 3-4 months nongmai pil loina thadog nakoi na halal lambi thinglo nongmai na kapna bedum pun mushin da pun mase kanana tawgun simply one question Miraj with your kind permission Bharat Sarkar prithvi ki manungda economically you are merging it with a very superpower way. Yes, you are trying your best to occupy the number 3rd in the world. Okay, thagali your seaways, your highways, your roadways, your airways, we appreciate. Very good. Manipur ki manamda you have totally failed. You have miserably failed. Bharat Sarkar kari na hayeng 37 national highway kanagi makadano national highway the number 2 national highway kanai makadano Bharat Sarkar makadani pick lambi ani khaktang amana 40-50 kilometers amana around 170-80 kilometers ani shibong national highway rastriya marg Bharat Sarkar nakoyim nakhada leibada nakoyna bon through na chalan mang ngamdawa tarbade Bharat Sarkar ab kis khet ka मूली हो प्रधानमंत्री जी कि मिस्टर अमित शाह जी nakoy hanga chapajabra world ke din nakoy di important figure ni you speak too good too nice very good loina you are so hospitality your hospitality is famous adu National Highway ani se nakoy gini mese Mr. Birendra Singh gi Manipur gi natte ne akoy bi nakoy akoy khongani pullaga akoy gi sarang da thammi base why you do not clear why you are not permitting us to move out from my house Bharat Sarkar hayu kariye tamakta buyers nothing it is only for the people those super flowers achowa paisa pai be sanja pon we poor people National Highway thing na thammi ba koi bi chat pa yad ba jahandab sibu chin kuki jo dai taina de ha kari me chin kuki joga Bharat Sarkar nakhoi se pung jairaga no jagoi sawas manad no tawrbadi tawrobra nakhoi ani madura nakhoi National Highway se state ki highway natbada nakhoi na Bharat Sarkar ani sibu nakhoi clear to honmang ngamdabadi Bharat Sarkar आपका क्या काम है मणिपुर में आप क्या हमें देंगे आप हमें खून देंगे आप हमें दूसरों का आप खून पीने देंगे दूसरों को अब दूसरों को मरवान देंगे भारत सरकार कोई जवाब है आपके पास न लागा पैसा चाहिए खोतने वो रास्ता बनाएंगे हम वो प्लेन गिराएंगे हम आपको ये ऐसा मारो झाड़ू हमें चाहिए नेशनल हाईवे 37 भारत सरकार हमें चाहिए मामूली सी नेशनल हाईवे नंबर 2 ये आप ही संभाल लेने ये आप ही के है आप क्यों नहीं हमें जाने क्यों नहीं देते चीन कुकी जोदाई करीम दई मनांसी दे मिराज भारत सरकार सुगम शक्तिशाली पावरफुल कंट्री merging in the world you cannot make through only 2 national highway under you command and control you Bharat Sarkar you cannot make through for we people how can you say that you love Manipur you don't love Manipur you hate Manipuris you hate the Manipur people mase yaning de yes Pawan thank you very much do you have any reply aduna Bharat Sarkar responsibility deep since we merged every good bad everything macha ma oina mak state am oina everything noni yengdabni she has got the immense responsibility as good as the Delhi as good as the Gujarat as good as the UP akhoi kari chegi national highway ani central government gi makoi makhadel makoi na kubi chalan da basai chin kuki jote taina de I pinpoint to the government of India it is you who that you are blocking us it is you Bharat Sarkar you are ruining our life akoi punsi mahan ba Bharat Sarkar koi mahan bani ne
ngasi Guwahati chupad mamangida lupa chamnga chatruk ki gari bhara pir lejadaba mio sing akhoi mem Guwahati chupad lupa chatre chanipan jangi cha ba khopn lupa chanirum changra lupa lising manung chali ngasi ticket year ticket ta by God 5,000 6,000 10,000 piri mi kaya chapang ngudi Miraj. Is it possible before by year to chat? Impossible. Why not the Manipur government? You speak head of the government. Why not the His Excellency the Governor? You do not. Why you don't bring this issue to the President of India or to the Prime Minister? Kayam khali. No, this is Bharat Sarkar no ne block to bune koi bo na koi na koi chalan da bani na koi manghan bani. I strongly condemn. Okay. Bharat Set. Okay, well, thank you very much. Yeah, explosive over a standard amount of the big government of India responsibilities of the Manipur crisis. That I fulfill the a Congress Party last again. Congress Party in from the interestingly, among the BJP, 4 issues hidden BJP identified over points into the one of the 4 issues. Have a Karamati had a BJP meeting the have a Karamati Yaw have a time. Congress Party की मीटिंग दा हाई वफम सिंह से कोई कांग्रेस की MPC ना हाई बता रहे हैं ऐसे मणिपुर की MP ने है तो मधी we all agree तो वो कांग्रेस की मीटिंग हम खंजरी में बताते हैं कांग्रेस ना हाई वफम सिंह से हम गदों को नहीं है वो कि मसी की मरू है बस मसी की significance कराई हुआ है कि मसी मरू है खंबी रे बनो कितना Arang Honorable MP Dr. Bimolna Parliament के House ता कोई instrument of accession की वाफम से बुखल लदुना कोई तोखाई तानिंग बसिंग से मखोई की मथकता एक्शन लौकत नबा हाइदना कोई लेरिबा अथॉरिटी दुदा कोई attention draw तो बगलोइना ना pressure तो बने मसी यामना मागी significance से याम लेब्रा हाइदना कोई न खल्ले महागना हाइबी बदा कोई historically, politically, morally, legally, haidana mana phajana masa khaina explain matek maso tawramme hairiba punamakse akhoina munna yenga kanda hujik India se Manipur se India se gi state amaneba hairiba se masigi law and order oiba yai natragan any safety and security oiba yai state subject ne hariba law and order sigi mathakta koi India sarkar sina tawgadaba yamna chawba role kya am leiriba masiwai area sida koi tawraktaba loopholes mayam se masi sibuneba koina min tawjari se masi maswai gi ahoba sineba koina miyam da khangan nanaba masi gi paliba sarkar sida koina kano tawri se asigumba mayam se masi gi center da oiro कोई लेरिबा स्टेट ता ओइरो मथौ तौगदबा अथॉरिटी सिंगसिना अमत तौरक्तबा अखोई ngасai ममांगी राउंड दा अखोई ओजा नोनी होइना फजना थंबीग्रे अदुदा आइना खितंग हंजनजरबदा कोई 11 अगस्त 1947 दा अखोई मणिपुर गी महाराज का अखोई अदुमाइना साइन तौनगिबा इंस्ट्रूमेंट ऑफ एसेशन दो अदुदा मिन तौरिसे अखोई मपुंग होइना हाइबा तारे Manipur se ngakpi senbinanaba adugi kaino se akoi ayaba se akoi India lengak se sina thokrabane haibadi Manipur se India na akoi ngakpi senbinanaba haidana aduda yana grabane ba adugi matungda akoi Manipur se India da akoi tillineba adu hairiba punamak se nathairaba manba akoi systematically akoi continuously chathariba mayam se ngasi thoiba thodok wathok 15 months long unrest in Manipur. Masi bhawda masigi concrete road map amta puthok taba. Masida center na akoi gi yamna thawoi thausa da bagi mawong ma tawba. Tasan nadadana usan nadadana leiriba mayam se. Masi punamak se nakhoi na neglect tawba yaroi thawoi usitana tawba yaroi haidana akoi tungan ba angle dagi tungan ba perspective dagi akoi honorable MP na Parliament House sida akoi leader sing sigi akoi attention seek tawriba pressurize tawriba mayam se masi asuki matik impactful oiba meaningful oiba akoi statement ne haidana akoi party na lawe ado hairiba punamak se akoi na mama mapa oiriba akoi gi India sarkar sina
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯗꯕ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏ ꯊꯑꯣꯏ ꯎꯁꯤꯠꯇꯕꯗꯧꯅ ꯇꯧꯔꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯃꯁꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯥꯋꯔ ꯃꯌꯥꯝꯁꯦ ꯂꯩꯅꯒꯗꯕ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯟꯇꯔ ꯑꯦꯟड ꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯁꯤꯞ ꯃꯌꯥꯝꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯁꯦ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯛꯇꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏ ꯄꯥꯋꯔ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯀꯦꯞꯆꯔ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅꯗꯕ ꯉꯝꯗꯦ Okay, swayda question kitang laksaboge. Congress party na haibibase hauzik especially ngarang je ojabe mol akoi jamna India gi parliament da thamgibase hauzik sectarian oiba divisive oiba forces mayam ama mapan gi foreign element mayam ama da back towa makoi mayam sina hauzik Manipur gi hana gi leramba santi gi film je thugaire aduna makoi digi defend togodobune habni mapoi na ngang thammise mogi bathuk action logodobuni any kind of peace initiative am tawu matamda adum sabotage tawre haibagi wafam mayam pali matang sida BJP gi yeng dagi de habatare BJP gi yeng dagi ahamada ai Amit Shah gi wafam moina pucharake India gi union home minister oiba Amit Shah na haibaje ekogi security meetings review meetings Manipur da leiriba Manipur jing ngasai ngak pi wafam je lakpa matamda high level security review meetings je tawre habani India gi army chief yawrakanda India gi defense secretary yawrakanda India gi home secretary yawrakanda top level official mayam je yawrakanda even Manipur gi chief secretary yawrakanda sigi security meeting tawri aduga Manipur da hanagi fibam da normalization da lakna bi dam yam kan honari haibase hanjin hanjin haigre haibadare repeatedly parliament manung da jo and of the parliament mapan jo hanjin haibalai adagi even prime minister faubana ekogi home minister Amit Shah na Manipur gi irang selection na yam kan honari haibase hanjin hanjin haigre aduna BJP gi miyeng dagi di Manipur gi issue sida moi gi tawba ya ba makai tawri haibagi wafam duni thambiri je kari habini community wise khudingmaki culturally culture da based tawraga community wise da based tawraga ekoina state tongan ba separate administration loina talak pataragadi India hariba the very concept sigi idea se masi soidana idi oithoidra disintegrate tawrakadra aduna magi own existence bhawba ekoi leiro oidra haibase ai ngasi BJP amasung ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯗ ꯍꯪꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ series of meetings ama tawramba yai adu it never comes out in the public domain also moina haiba khaktani aikhoina madugi outcomes tu udrabanina makhoina tawriba khana nainariba mayam do kaya yam effective oirabage madu kadai bhawba makhoina khana nainaribado kadai bhawba execute tawrabage makhoigi policy planning mayam do haibado madu amatta akoi witness tawba phangdeba sina maram oirakanda ngasi bhawba positive outcomes amta laktadana as it is 15 months is main sum chathara leirineba adoi taragadi moigi series of meeting tawramba yai ama tawramba yai haijan bane khangde kaidobane khangde tawriba mayam se madugi outcomes leitragadi effective oidragadi madu solution ama laknanabagi poram du yalakpa meeting nataba oitaragadi moina tawriba meeting dugi wahan thokari leirige sineba koina haining ide now prime minister na thamgi bo wafam je moi ningsing jarake prime minister na ikoi gi tonga tonga batang khara da ikoi Manipur gi issue sida address tokibani aduga latest hada India gi parliament ta Rai Sabha da address tokibasi da prime minister na haigi baje Manipur gi film je hana da gi am fagale hana gumna school college adum kanare adi even exam atopa staging de pangthong abugum exam adum pangthokpa je Manipur da pangthoe and maru adu hire ba matung da haiba tare hoji issue selection na ikoi am kan honari from angamba level de am kan honari and then Congress party de am kan haigi baje hojikti issue si politics ki mathakta tawgodoba ekoi thabak ni masidi unitedly mayam je doina we need to come together mayam dang winaraga dumai hona minaga dawni adubo Congress na masi politicize tawga lere Manipur issue je adana Manipur issue je Congress na masida politicize tawra leiba maramna Congress party sidi Manipur miyam na shoidana reject tawra ani ga habagi wafum ka thambe mase Congress party na Manipur issue je politicize tawna hona bani aduga BJP gi makai de gi de ma issue je resolve tawna hona haidana prime minister thambe kai habini sidi
kari haini thoi be irang se athuba matam da loisan hanbiyo santi pur hallo santi purakna na ba lambi ama yatpiyo haibase masi politicalize tobane politicize tobane hairagadi gyan tadre irang se adum thoallaga thamje hairibra adum continue to hanje hairibra hatok na halaga adum lehanje hairibra imunai muta hanje hairibra natragana adum tawriba chathariba thabak thong khuding makse loina yengaga yaraga leyo hairibra ba lan si loisanna ba hotna biyo irang si kuimalle solution purakna na ba road map ama yathok na ba hotna mina se aikoi punna haibane ba miyam ji kham thengna wanare haibane ba masi politicalize tobane hai taragadi kari hayo haibano ba congress party se kaidauraga leyo haibano ba tuminna silent spectator ama oina aikoi leyo haibra ba masi adom da react tobagi sarukpudi lan se karamba matam da loisan ba yana leibage loisanana bagi da makta kari kari concrete measures kari lokhat pirabage madugi road map to kadai bhawba akoi miyam sida acceptable oigadage nakan ani mak yanadri ba nakan ani mak sigi marakta wari sanana ba akoi lambi yatpi ba haurabra haibado adu oina adom da focus to hanninge ba adu miyam da highlight to biragadi phaba handak se akoi Manipur State Assembly da Manipur Chief Minister na thamge wafam je akoi ge pragmatism in politics si matang da kitang thamge ha batare politics da pangai da di haibya ba adu thabu oina di to ya da area mayam lei hadana amang da congress ki akoi na ngasi mak akoi ge dialogue topic ama semjari ba se ge sources am oi riba ozabi mol koijum na board election mamang da relic camp da lei riba miyam sing asi mayum da hanjana ba khona phom to khona gani aduna ai priority oi gani haidana haigi ba wafam je hoji madu MP oina karba matung da madu practical oina madu ohenba ngamabra haidana masi hekti yada bani ga haibagi mawong ama ka Manipur Chief Minister thamgi matang da maroina pragmatism haiba ngasagi congress na thami wafam je oithokpa yada ba mayam leiri ga haibagi mawong doni Manipur Chief Minister thamgi wafam je swai congress na kari habini si BJP sarkar se sumaina mingonda confusion create toba aduga yamna bluff toba yam haiba adugumba party amane habese miyamna ikhangda khangnaraba potne honorable MP na kara aba matungda han magi priority se awaba taraba lanjenaраklaba internally displaced people se mahausa gi punsi marel da hingba ngamnanaba magi maramdamda hanjal hananaba hotnabasina magi han ba khongthang oigani haibaneba adu oiraknabagi damakta natraba ngasi parliament house ta akoi mamangai da thokhidriba nganggidriba maongda ngasi honorable MP singsina parliament house ta nil khongal laga ngangi ba saiba myamse adu mahakna wasaiba mahakna tawni hairiba posakto phangnanabagi akoi lalong amane ba step amane ba honorable MP na mi mayam do tata amada hapchal laga noi tong ola onoi nayum da thillage no grong thawraga holaga thammuga da banateba mahaki hana leirambam singdu da hanjal hanana ba hotnagani haibadi madu hotnaba da kari tawba yai kari thabak lokhatkadagi haibadu ne ba mahakna hojik lokhatlisi wa ngango yaramdraba BJP gi leader sing wa ngang halakna ba silliba tabiyo yaramdraba mayam do tahalakna ba hotliba hotnariba parliament da nin khongandana lamayek sengna marik chumna akoi historical background gi matang da phajana thamdana politically Manipur da hujik oiri basina karino morally sarkar amna lofam thokpa responsibility na karino legally kari tawba yai ga haibase akoi mayek sengna sida elaborate tawrisine asuki matik meaningful oiba magi impactful oiba statement singse mahakna thammiba piriba address sida akoi sarkar sina lawsalla roige yauna lawsandraba thabak da pangtho roige yauna pangthokdragadi madudi ozabi molgi maral oigadra khande eidi tawgadoriba authority do makhoi gi mathawne ruling se sarkar pairiba party sina tawrakadabane ba thabak se opposition da leiriba sina nateba sarkar sina tawraktaba thabak tu tawhannana bagida makta aikoina mapan thongdagi external force ama tawre harakanda makhoida lengam sangamdana leirambado aikoina lenghanna ba hotnaribado madune ba koi opposition gi role se madu tawribadu da aikoi karigumba amta tawde pangai haijan bane haitaragadi tha 15 karimta tawdana laiba sarkar sidadi aikoina kayamna question tawba yaramgani madu tawdadana aikoi state ki larger interest ta akoi collectively hand in hand chatminare haraga solution bu pura agadi peaceful restore tawragadi haidana aikoi so yari makai sarkar sida cooperate tawraga chatline
सुमाइन थमजगे Okay, thank you very much. Mathang se Sanoni de lakchage. Sada lakching mase sir. Marwina Manipur people the ekogi yamna pendawa haitare. Masi general wina haitare ngasi khakina taba hana dagi chun lakpo mi yengje. Ekoi India ki ngamkhai paringi manungda yam volatile oiba situation ji conflict yam leiba mafam je ekoi Manipur Kashmir leiba mafam je dum ayam bo oi. Ado so the Kashmir gi border da Indo-Pak ki border masigi LOC da masida leiba India na yim mi yingjiga habadare masida leiba sensitivity India gi if any situation ama ai Kashmir da thogadi madu India na yam chawba India imbugi oiba national issue ma oina raise toba madu gi concern not just the question of BJP in Congress Indian state ki yingji Manipur people the yam kana pin da baza Manipur issue ni haragadi even border pillar gi issue er ga mase public na raise toba issues aduga when in case of Kashmir madu de Kashmir ki border issue er ga madu public na raise toba gi matang gi kaishu yogde India government ki magi executive level da prime minister ki level da then defense secretary ki level da defense minister ki level da external affairs ki level da masi issues yam chaw na khanaba even India ki media da phangi attention India ki parliament da phangi attention mayam je adu Manipur public na swai da yeng ba mi yeng se khitang sana jo sana biba like the takeover of Manipur 1949 da swai generalize towa sigi pochiga kitang sagi adugi argument na so sana kitang thambui kari happening sa matang si masi Miraj ekoi ge India Pakistan ge leinari ba mari adugi India na Pakistan thami ba diplomatic relationship si da oina yamba yeng da yaroi kudamoina Myanmar ge India ge leina ba mari siga India ge Pakistan ge leina ba historical mari siga yam khene hai tare aduna maram oraga India amasung Pakistan si thengkhang kya da war tawkhrabaleba ani ni haibadare maram aduna India ki diplomatic relationship with India Pakistan is very much different from what they want to have with Burma or Myanmar maram aduna India ga Pakistan ga one to one confront tawna ba sigi situation se ngasi phawbagi oina Myanmar amasung India ani marta laikhitri haitare Kuramoina Akoina Nainabada, China Gumba Lebakna in Burma da Myanmar da military junta Laigera, democratic government Laigera, it doesn't matter for them Haibagi diplomacy is a Thay Haitare. Adumhaina, Prithibigi party, Ayam Banasu state, Ayam Banasu, Myanmar state Siki democratization gi wafam the interest low was Hanle Haitare. Maruina Ayamba state Singsina, my Ladiba state to incumbent government aduga mari thambadudana hoina focus toro maramaduna border pillar of Manipur gi matang da ladiba pendaba mayam sigi matang lakpada India government na Myanmar government ga lainariba mari dunu from orega khara hena diplomatic engagement in tawi other there is all likelihood that sidaleba miyam na pendaba gi situation sum lay haitare ado India na represent tawi ba India ki nation je India ki nation nama ki representation je da Manipur je as a element of the people of Manipur the history of Manipur je yamaru eba element of oidine sa adu erga the Indian state na represent or India nation je kari no si ngasagi Manipur gi issue si da yes magi foreign relation do depend on have do masa reality ne to san thambi bo from do ma aduna ne ji state morally can normalize exactly aduna Manipur people's na power do Indian state ki do as much as man importance period do Kashmir do India gi ne na period importance do Manipur ki kai period no have ki question masigi matang se am state answer loi PBI sina ninga sai na hang na thambi ba historical issue o mane ba se khodamoina ai aikogi former home secretary or GKP line Manipur gi matang da si wathok si da my opinion lay mang haibasi Manipur ga India ga lainariba mari the trust deficit ama lay masi ge trust deficit ase khoi kon ge haiba tar ga di prime minister natraga na home minister ge level da Manipur state apology ma to mathau tai haina mahak na hai gi basi aikona roughly quote to we hai tare masina takpadi Manipur gi miyam na pen da ba adu whole idea of India sigi wakhalon si lakpa matamda khudamai Manipur gi merger taw matamda matamdra thana ba telegram singida Manipur kumba laibak ase autonomy natragna ning tamba yaroi masigi mafam asida
adugumba communist ki politics to ba communist ki state ama leiba yaroi masi akhoi gi amna luraba strategic frontier ama ni haibase New Delhi dagi telegram da irak pase akhoi thengna ba archive ta thengnai haitare adana akhoi gi miyeng se akhoi rom da yeng ko me ayamana frontier ama oina matamdugi Congress government gi miyeng da dum lerami haitare masi gi miyeng se ngasi su frontier ama oina leibagi mami adu dum tai haibai ningdon pomna basi leibaduna ning sai gi border da akhona akhoi border pillar mang hi matam da akhona tawhaning action tawrok te ga hariba adagi di akhoi gi instability lakwa madam ka dabana khulai pa me amsina sumaina mingon attack tawri se gaina gadak long le lakshan bagi situation se udri ba sing se hariba historical reason dunni ngarang Dr. Bimol na thambi ki bo wafam da laksa bada adu ngasi ki thamiba topic se akhona justice tawsi haiba taragadi Dr. Bimol na kaidobagi Manipur se historical oiba entity ama no aina mahang na pina hona bada mahang na season na ki ba jaina taja hobada akhoi gi Manipur ge territory say India constitution jina comments tawdring adagi leramba territory do Manipur territory kawi haibase parliament da hai ki haitare masi akoi gi schedule 1 de yawi haina su panbiki masi bharat talaiba MP miyam duna akoi Manipur si historical oiba legal entity political personality amani haibase akoi kanna khangan naba honaba gi politics asisu Manipur gi di kanai irrespective of whether you belong to that party or this party masi gi narrative ji mathak ta pukat pa ngam da basina maram oraga Manipur gi historical positions ji miyam da khangbi daba yam lei haitare maram aduna GKP line amana Manipur da toina la amaba posting taraba matung dadi Manipur gi legal personality khanglak pagi ma sai confess story se after his retirement adana Manipur gi legal and historical personalities is the white paper on Indian states in 1950 the form by government of India na form by report sida suma yawa Manipur gi pak saw was 8600 square miles in yawa aduga Manipur gi Ningthau Maharaja Bodhachandra na 1948 ki October 18 the Mahangna Ahanba Mifam Assembly Mifam Duda Mahana Haiki Badana Manipur gi Pakchao was 8620 square kilometer and plus 7000 square kilometers of Kabu Vili High. Punama Sina Takpadi Manipur si territorial entity among us, am well established oina recognition Pangabalepa Amani Habatare. Punama Sini Kuna background the Yingawama Tamsida Manipur ki territorial status, state amagio status, historical status, am a distinctive position of Pangi. Maruina India the princely states may am Yangarubada Manipur si am unique over position for a couple of reasons. One because constitution, the other because of the election, third because of the merger agreement. The merger agreement is going to disputed over Manipur 1993 the Myang Mifamga Tawdana Masichana Biarogan Hagibusu Yam Lay Haida Adubo Aduki debate man Tongana Lake Kansida Manipur the Lakiba unfolding historical process Myamsi Yang Manipur needs to be treated separately and distinctively by any government that is going to be there in Delhi. Last point I'm Hapsa okay. Manipur si Karigidamakta historically and politically legally different or in Ohio I did 2 in Handaksu I Sigi TV channel they house given in Handa Hibse Article 1 Pabu Article 1 spirit seeing view Hanai honorable MPs in the Sway Hangachani Aduga constitutional experts ma'am the Hani Article 1 the India that is Bharat is a union of states and Madam Maduna Indiaga state singasina Punsala Pamatamjida Constituent Assembly the Yauser Punjan Zekiba Naktani Maram Maduna India state Amataga India state na agreement treaty covenant signed Ruba Laitiana Constituent Assembly bet however Maram Maduna Maram Oraga India the Article 2, 3, 4 is same Maduri Karino Hybakanjida Union State Lokshan Bi Lamama Lokshan Bi Natragana Lamamaki boundary territory Maming Naching but Article 3 Matu Semdo Piana Aduita in Hani is Article 1 gi philosophy and premise to founding fathers into Yenguraba Taraga the Indian Constitution gi Manipuri Tongan treaty obligations Miam the bound to Valipani. It is different from any other state of India and formally priestly states and Tamsiki. Okay sir. So a question ani dang lai sa ko yam maru fundamental question ama ai ro with laksage adu laksage mamang the issue sam ting sa puthok charake Indian state policy si sa maru na magi security policy si sa ina yengjaning is Manipur di magi socio-political dimension jina adum economic policy jo dum reflect away tabudu sir India gi state ki security policy si da yam chaw wang ama lai je
Sigi apparatus sida yamna makok thongna saruk yaramba nupa mani India Home Secretary Ministry Capitalize man understand to be area maneva India ki policy sida kadai wai the soide India na Manipur the ying sida kadai wai the hure have man high revenue aduzu India ki defense studies ki analysis kayamada think tank institute amagi program amada high revenue sir nakalam da PK Mishra na high visit and PK Mishra happened to be yam number of India armed forces ki luching babu eremini mark na amuk high revasa Manipur the leriba security challenges hadak thokla iba conflicts si kamai resolve to kada ki haragadi Manipur the leba paramilitary forces ama lokthok tragadi yaro and man amuk high adu eragadi sir India ki makok thongba phamnai ba mayam amana hure yadre na khallaba policy mayam amanga sisu Manipur ki leimai da chatna laga thamba na traga India ni yengi bam yengse hongdokpui wakhalo leitaba se se sagi observation na kamai lege basi India do maina makti particularly GK Pillai ge se de my politically meaningful yam oi aduga akhoi ge PK Mishra na University political significance yam leiti hain lowe wakhalta ayam ko thamje ge GK Pillai ge statement ji political significance yam lai historical significance yam lai madu makki maike do oiram ba ya hain khali madu fallout maybe indirect or directly ko akhoi Mount Manipur ji Manipur da sinaba matam ji reida madu gi matam da Manipur hoju India hoju home minister oriba mahakna haibi ki bada Manipur ji masai lenga masai constitution lejeram bale pa ni je on record da hai gi bale adana sigi Manipur gi matang the narrative se akhoi India gi manu da sudum kharadi khangbaji hengalei haitare hani NCRT gi larikta Manipur gi merger matang da yawram de da hoji yawre waribu hoji yawbasi su mahandak sim lotho wa haidana mo haine ki ba adugi wafam silai adana nahak na hangbiri wa do PK Mishra na pire statement ji aina yengbada akhoi India gi security establishment gi marakta level lack of coordination do adugi mami thai aduga makhoi masel gi marakta leiba competitive relationship haibatare ko it may be healthy or unhealthy I don't want to comment adubo adugi miyengding adubo coincidence obi aduga natragana direct fallout or ambasu ai akhoi Assam Rifles ki battalion ani se Manipur gi transfer tawrani haibasi su madu matung nong tholakre haitare so more or less akhoi gi Manipur police na particular Assam Rifles ki kharada security official kharada FIR panbu on record le haitare adana state ka central security forces sing siga paramilitary forces siga tamna to indian conflict thokpase yam kuire haitare maram aduna India gi security gi apparatus and haibiri basigi my whole operational kenosi lamdam du state to gi law enforcing agencies inga coordinate tawdabagi mamisi tai maram aduna masigi coordination leitaba haibase law and order maintain tawdri achoba bottleneck ama oini hen thamsi okay sir thank you very much hangji lakchaning baje yam maroi ba ai ngasai hangena khalamba a couple of issues mayam address to matung hangeng khalamba ni sir hauji kuin thamjari ba topic san I am address to re ngasagi India the Manipur ga lainari relations sida Manipur the India ki kari daita legi have sini masiki daita si magi legal framework omoin India ki constitution da derived over area mayam ma leire historically India amu Manipur ga lainarakpa relationship kamaina merger agreement gi instrument of accession gi adugi wafum mayam ma reflect over kresa hauzik maruina thamibo wafum si Manipur se defend ono bo hona base Bharat lenga ki responsibility ni have ni and again Manipur thugaina bo hona rakpa divisive over sectarian over forces mayam ma natragana foreign element mayam site ki Manipur protect or na bo hona base jo government of India responsibility ni have ni sir historically modern Manipur gi ying the have since 1949 Manipur became a part of India where aba matung dagi ngasi phawbada India ki responsibility towards Manipur je kadai why the fail oigrena fundamental failures kadai why the lairena can be natragana India na ngasi phawba magi responsibility fulfill toraga adum lai in lobby dore kai having sir yan han bada Manipur se India na yeng busi frontier amoni yengi ngasai in hijackre hariba frontier asida maning tamaliba ama laibiaro madusu communist ki government ama laibiaro it is very dangerous for state like India and high grade adi matung da makoi na thana ba telegram da koina research to thengna basi hariba state ki security establishments is not dependable like term sine not dependable which is very interesting again
state ki establishment for security for police police is not dependable, so rely on the central security forces. Telegram we have got the evidence of that. Sima aduga frontier ki idea securitizing ki idea si the conflict si Manipur ki pen daba 1949 ki wathok Manipur masai constitution leramba mayam si ki aspirations mayam je Manipur da mu 1950s ki theng padegi tam thola khreba even hism era about ki question ji lotion dana mahak se nonga kre haitare adana Manipur ki unsettling of political environment si masi si lotion ki haiba taraga di political engagement ma Indian state na tawna bagi adugi fireb amadi ngasi phawba da phajana udi hain lawi maram adana failure ki wari haisi haitaraga di frontierizing or perspective the India is in Manipur yeng bataraba or notice yeng bataraba aduga securitizing dimension the politics aspirational politics me yeng bi bataraba aduga militarizing perspective the dang yeng bataraba punamaksi yeng bataraga di Manipur ga amasung India ga lainriba trust deficit ngai GKP line high ge adum sustain tawni continue tawni aduga aina sigi ngasi sigi aroiba round sida aina why amani nang haining base aikoina Manipur sigi damakta India na logo responsibility si maiki anini Manipur ki historical territorial position of political personalities isu ikai khumnabi ba mathau tai aduga ani shubam da Manipur ki manung da khundari ba multi ethnic ki relationship si hana 1947 amazing 48 ki 49 ki marak tadi yamna phajaba akhoi high equilibrium established tawrobni haitare masi hauzik adugi matung da kaitharapagi mami ama lakpase masi territory de kahendraga akhoi state ki manung sida public si marak sida community si marak sida ngasai gi congress ki wangaloin haibi ki ba ethnic ki oi ba sungba lanban mayam semgal ai base masi su semgal handaba masi gu makhal gi political entertainment su akhoi tawdana bagi law making legislative perspective like mathau tai natragadi territory de kaitaba aduga manung da leba mi gi relationship ti society gi relationship ti completely chaotic aduga kaitharak pataragadi Manipur haina khoina khangjaramba adudi leiroi haina adigi mi pai ba so India's historical responsibility is manifold. One, to respect the historicity, to respect its political personality, its territory, and its peoplehood. That's why I arrive with the high grade. We am 10 bang things had like okay. So now, Tambi wafam to the name. Some Manipur Kaihelu has a Masi commitment high Manu in Manipur territorial integrity se kaihelo hai dana India ki union home minister na India ki prime minister na Manipur ki BJP ki manifesto na hanjin hire ga lai sar si masi commitment je Manipur ki CSO sing da dum hanjin pir ga lai even Manipur ki chief minister na jo masi testify to ba je dum assembly da handak to gi dagi swai da sa kamaina Manipur kairoi hai ba madi dum hai ba ko sa Manipur kairoi hai ka chana sa hai do manung da kaira agadi mapan thong gi saruk ta kaidra ga jo haibagi mong jinesa swai the Manipur kairoi hadi hai muloi na Manipur kairoi hari but people sing the haidare Manipuri miyam da Manipur kaigadra haibagi madugi chingna ba madugi insecurities mayam am leire se se kamai understand to bisa masigi insecurities historical way ba masi ekhoina ngasi ngarang kadang pang haizen ba de gi tholok pusina te ba adana masagi historical personality ma leiba duda aduga sagon na charokpa furup sing du yam pakhat leba masi kai gi ni ha je masi very natural way ba adana khodamoina Muhammad Yunus na handaki Bangladesh ki thoi ba wathok sida is a second liberation ni hai man adana sigi sigari gi no haiba taragadi that democratic peoplehood ki magi core ama yawbodo kahen danabo honarakpoduna adugi moment adu mana second liberation gaina haire ni adu maina ngasai gi Manipur gi peoplehood chida ikoi namasi community amagi narrative on ubayar weba Manipur ahan ba government da party amane speaker ni aduga education minister ji naga amani tangkulamani asumai dana lakhiba Manipur ni adana hairi ba ade Manipur constituent assembly sembadu constitution iba matamda furum khangna ibanate furum khuding mage mi ji nominate taro I hengrib ni haitare aduga khoigi Meitei pangal amasu madugi cabinet yaurib ni haitare adana punam si yemur adugi people who tuning sign haijari sigi people who say khoi thugai dana ba leiminari ba sing hona minasi kari gi no haita de communal gi oiba ethnic oiba boundaries ya koina adugi lanban ji sum wangkhalan ba taragadi kanam to sakut bangamoi aduga 21st century gi akoi gi requirement punsirol gi tangdu leita bagi chakot pagi exploration gi adugi development gi spirit atu loin character na Manipur ji amti sati ba balkanize relationship sat khidana bagi tamta
हिंगमिनरीब फुरुपसिंगसिना अमुक हना मखोइगी एथनिक एजेंडा सिंगसे रिव्यू तौबम थोई हाइना इंटरनली सु हाइजगे अदुगा गवर्नमेंट ऑफ इंडिया नसु मणिपुर का हेलोइदी हारगा एथनिक पॉलिटिक्स सी डिस्करेज तौदब तारगदी अदु एस्पिरेशनल मरु ओइना मरम ओरगा मी सिंगसे खनबसिना पॉलिटिक्स ओइना सिनर कनी हाइबगी चिंगनब लई हाइन थमसिकी ओके थैंक यू वेरी मच सर आई पोंग लाक्सेगे पोंग लाक्सेनिंग मुझे पोंग ngarang aikoi ozami molna parliament to thamkiba wafam sing sigi maru oiba component khare yauri mapung oina aikoi gi india gi responsibility towards manipur se maru da india na manipur defend ogodo ne habani manipur thugaina bonner pe element mayam se dege ani shubada nga haigi vaje manipur state government se endorse toba area ma haitare aikoi manipur yam tang thokpa haitare aikoi gi opposition की MP मु ओबे तारगसु मणिपुर स्टेट गवर्नमेंट जे बीजेपी की गवर्नमेंट नि मणिपुर गवर्नमेंट की इनिशिएटिव अमनी आइको की जिरीबाम दा आइको तोंगा तोंगन बा कम्युनिटीज अनि सिगी ओबे मिफम फम का द पीस इनिशिएटिव अम लोखत किबस मदुगी पीस इनिशिएटिव से थुगाइरी हाइबगी यामना मदुगी पेन दबा आइको निंदा तोबा वॉइस अमनी इंडिया के पार्लियामेंट दा थंगरिजे स्वाइ सिददी स्टेट गवर्नमेंट की इनिशिएटिव अमा आइको ओपोजिशन MP मना इंडोर्स तोबा मानबा अमदी अदुम यावरि ब्रा हाइदना खाली होरिंग कांग्रेस तो लाक्सेगे बमु अदुआइदा अखोगी मणिपुर की MP ना थंगरि वाफम जे पीस इनिशिएटिव लौखलागसु मदु थुगाइनबा होनबा सेक्टरियन ओइबा डिवाइसिव ओइबा फोर्स में अम लई हाइबगी मतंगनी मखोगी मथकदा गवर्नमेंट ऑफ इंडिया एक्शन लौबियो हाइबनी करि हाइबनी Masibro. Mr. Bimolna man Heidi, Ashu Mangaktanyam. Mr. Bimola, dear Mr. Alfred, any honorable MP Anina, Kangad Base, Ma Congress elect Oidan Lai Mokayani. But they are the MPs of Manipur. They must forget the Congress. Manipur gi maru by MP Anini. Manipur gi the Congress should not dance like anything that Akoi MP na. Haridabani. Congress su kang de BJP su kang akoi MP ni they are doing their job ase koi khang da bani there is no such haji Mr. Biren se ma BJP de kar hai can I just say that he is a BJP government that the BJP ne to no he is a chief minister of Manipur ma BJP ki issue nahi Congress ki issue nahi adi NPF ki kari jo mayam puno kani anyway they are doing their job phai akoi ne tawri puno se yam na shon ma koi lengak se haji ki natte Manipur haibal lengak se matam punamut ko si shonba erstwhile ge country separate country on independent country on lorambada whatever the circumstances nampu either coerts or mars or force lai khole akoi se mot manataba ai pandamam ta pige this out of the context only 1 second akoi ning tambalai pak akoi yamna pongjaramba Manipur da labor citizen akoi se kanabu kauge haibada wa jamna ngangba migi maramde jamna shidokpa makhut jawning daba Manipur Impal Delhi mine jiri the chapter loi thaba ukhul ke nong padok chalu budre just a pleasure gi trip ni churachan nong padok ate timpam charpa no it is out of my area chatloi haidana koi ko hadali ba ngoi don ko leiba pamba this is the Manipur no se example am pigem ning tambalai pak leramba mase history ne proof tori bani ishagi ek phau leiri bani that kind of a community akoi cultural the khang de education the khang de in the field abitin akoi mang de chil one thing we are absolutely lacking akoi amana nungdum lang na ba se akoi masi akoi leptaba amai maram amana hunba amai maram amana ngangjaba wajam wathi warem jam ngangba panba ngasi Manipur da Toiba Manipur kaigidra kind hide questions why I am not secured I am not confident ati watem neighboring state pick up a subdivision amagi population Manipur pajam noi ta do jaro it just a mere subdivision amaleramba ngasi Naga Hills to Ensang area hari mido only 3 to 4 lakhs Assam gi 18 district manung da leramba one small district today they are almost a last step up for independent achieving it. Madugi dubu 1960 the interim gi state government only by 3 to 4 lakhs labor mapamdo. Madegi 63 the 1st December the Dr. Sarvapalli Radhakrishnan Laktanaman amuk statehood pyramid. Aduigi among special amuk
1873 की करी करी एक्ट कोई मोई कंप्लीट को इनर प्राइमरी की शीशोक पे यादे मपान में चंग यादे एवरीथिंग लोने पिरंबा everything is possible kari you know haibade they are strongly united makoi de sagi kunthra manga jat lei loan so manati chakcha lakcha de mane sometime moi masen so khani do nagaland ni manam da government of india na shi yeng de khotel wahim ta ho de moi chap managini chap mane bharat sarkar ki dna chelakani ngasi nagaland ni manam da wam tam pallu da bharat sarkar ki dna chelakani reason being they are strongly united आई लोन मा की लोन मानद बजे ट्रैप तोंगान तोंगान लई नागा की कोस्ट नागा की पीस की कोस्ट नागा की तमक स्टेट तोंगान तोंगान थोदो खंदन फंगबु खोपप कनाव मी मत नागालैंड काय के तरह खल्लु बदे रेदर देन द अचीविंग द ऑन वे टू अचीव द इंडिपेंडेंट आई हाई के भारत सरकार नो थिंग बंगम है बिकॉज़ यू आर इनिशिएटिंग इट आई इन डिटेल आई सुकर खंगी अखोई ना माना तो बता अमन ngang अमन तो मन खुमदब एमपी कारने चैत्रा मंगा मचिन तो लगा फुल लगा लई वा में एमपी ngang दे एमपी चली करीम कान दे मी टिकट खर पीबा ट्रेन टिकट खर पीबा फ्लाइट टिकट अदु वन हाई नहीं एनीवे समो मशी तो अखोइना मी गे सिद्ध तम थीबा अखोइ मसेन अत नुंग लंगनबा मीन उशित तबनी ngasi ati atope state asam gum da hai e asam machine noi se noi kai ba tari shi to moila khoi phu gune koi how dare you say that haiden akhoi di kai dore se kai ba horoban dem I am insecure in my own home I am insecure in my own home in Manipur why we make to think no to bi yaroi adu bharat sarkar na khange Manipur hai bese meti aise jam shon ba moi masen ngata phun hal laga jam no chin ku ki jo no bo khange koi se mot manati haidana party masen se manati ayamba sometimes this thing that haite manati bo shu ayade adu koi masen haibot Manipur di any issue ma thop tanjad akoi one unity ama thamdaba sungya yade yes unity ma dakali masen dakali yes pang ai amung question amung laksa ke pamung da ngasai do hoi ngasai gi du da kitang semtora ga pamung ngasai Manipur da hojik lai river crisis se resolve to na ba hai batare masi da resolve to na bo hona ba da peace initiative khara lokot patara ga jo any peace initiative se thugai na ba hai tare masi thingna ba sectarian oiba divisive oiba forces khara leibra hai basini ngarang ojabi mo ngarang thangbi ofam do pam kai hai bing jembiu initiative kana lode only Mr. Bimol other out of 542 MP maka tharga 543 man laurga te around to gudam nati other MP punmu sa hai the bujata kra sympathetic attitude kana delay not all ngasi Tamil Nadu gi tamakta Mr. Stalin gi tamakta tardi Mr. Rahul Gandhi khangde adi communist ni khangde ate ni khangde modi India INDIA gi lonet plan chap mane what happened to the INDIA today why they are not coming why they are not involving it asina ko ne pame bese ngasi ati topa kanu Bengal gum da thom kari thom ngani loin mayam nu chen gani apare BJP khang da koi INDIA khang de very kari India national kari kaino haidubo DIA koi inclusive alliance ka haidana development inclusive alliance paji that's a very good thing everything in the parliament why they don't take initiative only Mr. Bimol lakhar ngangani or koi Mr. Alfred lakhar ngangani atai leriba punamak to why there remains amakokte khargadism high atkaya de high de even Mr. Bimol haiba tanja hardly any MP was there he was the perhaps the last one akoi shibu nungshi daba manam di akoi ne se mi tinaba haitaba mingu da phaba haitaba ngasi Bengal da kanigumba Bengalim da kanum da tho Assam da whole India punamak lakno loi thungagani haji haiba tudi akoi se kari no khoin ta godori se mingo da matik leidana tamthiba mo oirese like Nagaland don hairese Nagasiam tamthi but they are united strongly kanam tam hoi da panba jaroi naga gi kos ki tamak ta haire di atam tum nam hoi akoi dine hey nang changlu hey isa nang thong lu leyu nang da yes thadurum ne hey nang to buya dum mai mi na kana shiba shigishan ko isa sa nang to buya de ko to nang adu ne akoi masen kan to mi de shiba ki da ba bharat sarkar ne ki ne mo khoi bo kari ki no hai da tamthiba ma jawba tamthiba se kan hoita they are strongly united for their own community
they are ready to die for their own community. Adu itamak moina akoi ning tamalai pakshuba third class state tambiraga akoi se mina idon season naraga mina nai pikhiba district tu na 1963 the state pange akoi na ning tamalai pak na 72 ki February the Saraswati nimita ormane bikani idon pange asina ko larigam hiba mingo de yamngang yam hiba migi postmortem yamna tawa masan di thok taba nasi thoyu pun mas Manipur da khoi mayam chap mana batara bade who are chin cookie jo civil society organization lishing lei akhoi kanana kanada lit to da khoi khangde parties masen makra ha INDI de khar punjang na khar pai haji khar chamin dari are we strong united akhoi mayam namtang unity mtang leiraba ai Manipur se to do no shya ya dena bharat sarkar nongala pairek kani akhoi divide and rule policy da united fall and divided stand have the post mortem the to hiba akhoi to ri pun ngang je sari se kari to ngang de muni do akhoi yam ashon belei we need a strong unity have se bharat gi tokhai ta si haiba natte Bharat Sarkar ne miyeng nattaba changi base kari guno have se nakhoi land bas sunga ya dabani namina la jengulao have se jengdir base kari guno that means ai isha would say in han jengdir bade masai pam dabani mai lamchat pam de mas akai thok to haiba amadi kari umdi leire dana ko aduna Manipur khoi wajam ngang ba toksi mingo do hun ba toksi akhoi masing ta caption na ba toksi adui akhoi masin nga ta khoi jengthi na ba toksi akhoi hanam ta pungi se aphawi tamu bharat de to khoi ta se haiba natte honari ba punamak akhoi turen wangtel bi chira puro honabi akhoi di sigal leibani na khoi ngamdre ba to khoi ta se abnata why not we come under one umbrella tell the government of India no lakke lao to this is our decision no lakter but then we'll be in our own way I was a strong signal by saying that I am not saying Bharat Sarkar I am not anti-Indian I am out and Indian nakoi be Indian ni have no lobby der banina sometime we are made to feel that we are anti-Indian because of you India government akoi nakoi no thawas sadaba nachana so koi noina jangli der nakoi no wari banatra aduna kasulitrba national highways anishita bun nakoi ko chalandr bido how can I say the Bharat Sarkar आप इतने दयालु है आप भगवान है आप ईश्वर है आप हमें आप अपना पंख को काट करके आप आपका पिंजरे में अपने रख दी यही है क्या आपका इरादा यही है क्या आपकी इच्छा भारत सरकार तौगनु न पाप चेनगनी को तौगनु अकोई न कोई इज्जत तवी न कोई खुरमी we are an Indian है बस न कोई जादर बस करेगी न भारत सरकार न कोई ना why you try to distance from us what offense we have committed Bharat Sarkar karigino no koi pulla thammi se karigino you wants to move freely what kind of independence and freedom you have given to us Bharat Sarkar akoi nungaite nakoi natakta nungaite you are biased and you are not giving any justice haibe something ai thamjege okay thank you very much pabung yam explosive of statement mayam hojik thambigre ikhoki Bharat Sarkar da su yam akan wo phom mayam thamgre yes I'm coming to dabangim dong laksage dabang ahan baze koi pabung ho jai ki ba INDI India block ki India ki parliament ki floor da India block na tawphom thokpa haitare to the right level hai batai deserving oi ba level du yong na India block na Manipur issue si push tau de ha ge pen da wa phom khak le kare ha bini Sri Rahul Gandhi Manipur da ahumlak visit tawbirame Manipur ki crisis sigi matang da adagi parliament da Sri Rahul Gandhi masamakna akoi thamgre adagi atopa alliance ki akoi India alliance ki partner mayam amana thamme adubo round the clock 24/7 akoi gi entire sitting do da Manipur gi issue se sigi matang da tum pallaga layo habadi yaroi maso masagi constituency ama represent tawraga laknari banina akoi opposition party oiraga so adu thambam thokpa India alliance ki side tagi di adum at the most tawribra haidana adumaina dum khalle aduga mapung oina hainingi se akoi Manipur gi autonomy se si phawba akoi Manipur gi chief minister lainga ki losing basina kanba ngamda base
masagi power masagi right phawba mina munbi grabadawna hei khom khut punhalle harga thamaga peri peri tawr leise haidi asigumba se asinabu masagi right phawba defend tawba ngamjadaba lebak si amagi chief minister sina lebak sida lairiba manipuri praja sigi right ti interest ti kadai da ki mana defend tawbini protect tawbini manipur gi autonomy se si bhawba akhoi protect tawbiba ngamdraba ngakpiba ngamdaba sina manipur gi akhoi yam graba miyam sigi interest ti adagi territorial integrity gi matang da ti akhoi kadai wai dano wari charu doise aduna masagi constitution of india gi makhada masana phangjariba state si amagi sarkar si amagi head oina masana phangjariba power du bhaw mina munbi graba dauna upai lejadaba ama dauna akhoi ngangaga leiriba sinadi state si ke yamna mana protect to bungambi ngamdoino haiba asigumba se yam questionable oi aduna asigumba mayam si nathaire harakanda akhoi nga ki ngangning ba khumning ba tawbudo masigi manipur gi assembly session da so akhoi adum uba phangi duni akhoi andro kendra dagi honorable amana akhoi makhoi gi same party gi honorable minister amada question tawba matamda akhoi pangkhum da khumjan bagi akhoi ngang ba yare khum ba yare hai ba yare na pangai da haijal kano pangkhum da khumjal kano na tawnari dune ba moi masen bhawbada adoi targati atopa political party sing da di makhoi na ngangi ba saiba myam sidi kadai bhawbugi level da haijal lamani haibase madwai da adum akhoi uba phangeba adu sarkar gi asoiba ngangba khudingi akhoi awai akhum tawnaba hunnaba manbase masi sarkar sina sinmane haibase masi so ai public ta hainingeba akhoi lan loisallo haibasi haidragadi lan tawhanje mi haton hanje haigadaba nateba irang loisalhan bio santi hanjal hal o haibasi haidadana akhoi kari tawsi haibanoba kari hayo haibanoba sarkar sida kari makhal gi demand no ba tawdoise aduna peace pame mi hatok na hangano nongmei kapna ba lephallo manipur da mahusagi dauna akoi punsi marial du da hanjal hal o haibada sauri ba bjp sarkar se santi hanjal hal o irang si loisallo haibada sauri ba ngasi gi bjp gi sarkar se masina pami si karino haibase maduda indirectly adum akoi miyam adum uba phangmane ba aduna takpadi lebak thugai ba pami ba mokoi gi sectarian and communal divisive politics se masi manungda lona chathara kanda akoi clearly di reflect over manungda kadai deino lona manungda chathajaraga so tawriba thodo mayam sina di loina uba crack chathaliba disintegrate tawriba amaga divide tawriba mayam se si punamak se masi yengaga dum leiri se hotnari haidana dum leiriba sarkar se masi neba akoina khwaidagi nga isina adu si punamak si solve tawnanaba sigi issue mayam ji address tawnanaba root cause karino bhawba masak khangdriba ngasigi paliba sarkar sina kadai dei solution putok toino root cause masak khangdaba dunabu irangi hawrok phamji karino na hangba khudingi every week every month every day statement change tawra khumina draba aduna root cause khangdaba sarkar amana madugi solution puthokpa wani solution puthoknanaba road map to madu bhawba puthokpati lairadana hujik makoi problem si kamdawna hawra ibno haibasi bhaw clear oidribra haidana akoi khalleba sumaina okay aikoina congress party dagi sum hangjaning baje arang iko ojabi mon parliament da thangriba wafam sida manipur state government na lokot peace initiative ama pallakanda kasai any peace initiative ama lagajo madugi peace initiative to mai pahandana bo honaba sectarian ama de divisive forces mayam ama leire habagi wafam ngak pangi swai de congress ki meeting je karino aikogi state government in peace initiative khara lokot habaje congress na maduda apen bo popibra aduga ngasagi sigi wafam sida haiba peace initiative mayam je thuare iva sectarian forces mayam je masida foreign element mayam gi khut yawi masina last 15 months se ekogi manipur sida ekogi habok tho la lakpani khotpani habigi wapom tham gi baza masida central government am hui mata action lawu dobni habiding rang ekogi congress ke mp na to gi demand je swaida congress party na manipur government na law river initiative mayam sida kari mi yeng gi habini kari habini asi manipur gi sarkar se mapungoina bjp gi leader sing sina law river initiative sing se afabadabudi ekoiso always phai simadi yaninge haidana akoiso support tawri atuna bo koi honorable mp na jiribam district ta koi dumaina peace ki
khara lokhat pa hori ba do adu mention tawram mi duneba adu bu effective oide satisfied oide mado adu lokhat liba bhaw do at least khara di phai hai baneba sarkar sina aikoina center da su hangningi je mapung oina karino har kanda Myanmar gi unrest di Myanmar da thokpa crisis di akoi kari gi damakta porous oiba border area sing sida Manipur ga atopa lam ga taina ba area sida kari akan ba section thorang lokhat ta banova Bangladesh ta ngarang da nahan da thokpa adugi crisis tu da adugi unrest tu da di Meghalaya da West Bengal da akoi border area du pulap sil tawsale haraga thammaga akoi illegal immigrants myam changak tanaba border guarding force myam china acta yamna aware oina yam vigilant oina akoi ngak sendana akoi news ta lakpa uri dune ado Manipur ki aduna akhoina ne mi gi di ngarang nahan da thokpa Bangladesh tagi illegal immigrants changak tanabane haidana adom da lokhatliba section thorang adugi preventive measures to adumaina Myanmar da thokpa matam da akoi Manipur gi boundary porous area sida di kaidobagi adugi same initiative to lokhatam da broba sidai da akoi yam discriminatory oiba adugumba India government ki adugumba yamna manadaba mityeng Manipur da yam thawoi usittabagi adugumba treatment amakhakti akoina phangye habase akoina adum haiba ngammeba aduda yaraga leiriba Manipur gi sarkar se masi suneba akoina yam ngai di tawrakpa khuding makta yaraga adum leiriba se masi neba akoina khwai ngai se makhatana hadak Manipur Chief Minister na State Assembly da phongdo khibo wafam da marwina Congress ta indirectly ekogi marwina Congress ki MLA sing da mapung oina haiba man ba haiba tai wafam je hadak Manipur da thoiba issue ji illegal immigrants sing da thon be issue mani adugo Manipur da illegal immigrants mayam ama lei haiba je masi thajaba da ba haidare masi bu accept tawngam da ba ekogi member of the house mayam ama lei haidana pangi ba je kare happening masi matang Manipur da illegal immigrants lay natraga laite habase sarkar na makoi gi clear stand madugi statement ama pigadabane adu Congress ta adumaina adu support to ba male mande haidana blame to gadabnate sigi critical juncture sida aikoi adu haina bagi matam nate ba house ki maman yam grabado akoi gi adu gi matam do sumaina nganga matam man gadabnate ba leader of the house amana leire khangagadi Congress na yadra so atopa political party amatana yadra so leite bu haira so akoina haigi basu leite adu moina leite hai haidana min tawri bado leite haire hai targa so leiragadi moi kaido bai deport tawdaba deportation gi process kaido bai tawdaba adum wakoi suraga leido sorokpati moi du loina kaino tawthokona loina detect taw deport taw go kaido bagi adum thamjalino ba adubu atopa mina sumaina hai de na hainaraga leiba mathawraba sarkar amagi tawpham thokpa thabak do lokhatlo taw aduda kana la aga thinga doino sarkar gi tawpham thokpa thabak do taw haibane ba mingonda blame taw doi sorokpati aduna adugumba mayam do hai doi sorokpati irang ki loisallo haibane ba illegal immigrants anga agana changhal lakano haibane changsan gre hairagana changa iba mayam do lokthokho chalhan go haibane ba madudi tawdre hairaga topada thairaga twist tawraga topic to akoi divert tawna bo khonari si masi karigi no ba final question dang hangjoge masina maju chief minister ki statement ni Congress ki akoi wangang loi la ga di akoi BJP ki wafum mayam si mayam to question tawi aduga then in case akoi BJP ki amuk la ga na Congress ki version mayam je mo question tawa sine akoi natural question je mayam da confuse atpi ga no ai amuk Congress election ni masi Manipur chief minister handak thamgi baji hoji koi Congress ki wangang loi na hanbigi bo wafum da Rahul Gandhi la ambagi matang chini Manipur da Rahul Gandhi lakpa matam da akoi ki civil organization sing na akoi boycott tawgi bagi matang phobadi yauki adubo akoi Manipur ki chief minister thamgi bo wafum ji Rahul Gandhi lakpiram bodo appreciate tawi aduga lamba matam da akoi Manipur ki makok thongbo luchungba mayam akoi ki officials mayam unaraga Manipur ki issue si pachana digest tawraga chachibagi mahutta akoi ki relief camp ki victims mayam unaraga issue si da hena emotionalized tawba hena sensitized tawna bo hona bagi mamita basi akoi masi laibakti bani habagi wafam gak thamgi Manipur State Assembly da kari habini karigumba Rahul Gandhi na Manipur da laamdre khala seba masida BJP na hangakada ba question mayam se masi so ongtang khalla yengbiyo ba la asu amuk aduda onjalaga ngang doine ba laamdre khala seba kari oini ongtang mayam imagine tawbiyo ba India Alliance ki team mayam all opposition MPs mayam na sidai da laammi ba adagi Sri Rahul Gandhi na laammi ba se
Manipur da thoiba thodok wa thoksi kamaina tawri relief camp ta leiriba awana taraba mayam sina kamdona hingibage kamaina leiribage kari kari awara pano makhoidagi hakthengna ba paudam kharadadi ai eyewitness oina chatlure hairakanda madu aseng badu khangdo e hairakanda ai tawya ba thabak tawna ba action lokhatna ba government sida pressure pina na ba ai hotna jage haidana la aga awa ba taraba mayam sida saruk yaraba yengchallaba sibu kari akai ba leige ba aina haise la amdre khalase Congress ki leader singna Manipur gi handak ki irang sigi matang da la amdra ba madu da leibak punjau thingani ba Congress kai dor leige na la akanda su amu hujik na mu la amaga icham cham na relief camp manak ta leire ba mi myam do unar chatle hai ba masine BJP ke Honorable Prime Minister Shri Narendra Modi na no mata la o hai ba da ya bidra ba Manipur India Prime Minister se sida question taw de ba awana hangbirari ba mateng pangbirari ba makhoi gi damakta concern oidana parliament da address tawdana lebak miyam sida madu khanghandana sarkar sina kari gum khadada di react tawrokna ba act tawrokna ba haidana initiative lawri ba congress ki luching ba singse masina visit tawrokpa da di question tawe ba adoi tar di awana tar so mikap miraw khon tho so misi mina tho so BJP gi type ta kanam ta sulak lakano haira ba vote khomba dang la o haira ba awana tar kandana lakta ba election campaign dana lakba siguma mayam se masi prajana yam taning oi sigumba je yam haining de aduna BJP ge sigumba moi gi na mingon da awai khum tawrak na bagi sinba maong man ba question sing se masi tawdaba phai aduna solution puro atopa wachu ingang doi sorok pudine solution puro atuba matam da santi hanjal hanbio. Thank you very much ikoi congress wangang loi loi na ngasi India's Pong please 2 seconds Professor Noni line tam ai sing hajir as a ki Manipur citizen ama waina Congress khangde BJP khangde akoi India gi group khangde akoi nunglang na matam nati hojek India na ne or Congress akoi marui leibani ne MP ni kari there in a very much better position harawi hojek akoi apabasuru ko se demonstrate jani matawr damne talk less and work more BJP ne thabak tawdri she it is an advantage of Congress and India ki tamakta aduna kanangkani matang da very soon likely pairabo jai we hope that some changes take place aduna how just talk less and work more this is the only principle mayam no uri bane ji haji bimol karis do you think that bimol ma mathantana nganga kabra nate BJP ne bimol kahan bani BJP mi do mina pamdre akhoi chi yauna pamdre bimol nganang da lami nami manga taruni manu da ma vote ka bang ngambro bimol sab lami jimne so lami ma hek lak pa thong ba congress bhavan de laga ai unaba lami location speaker sab ne kel moi lami ai de khoram mi kana tawri saina people want some change BJP be careful no issue wa jam ngangan ba adu akhoi mesen ne asi awa ba tarwi tanjata talk less and the work more. This is the best opportunity for communist khangdi Congress khangdi thapak na toru khoi uwa phangi oh haidu haji Congress ke spokesperson khoi na una mane jam ngang us atim ne taning da je we are neutral person akhoi di lon mayam du uri bani who is working who is not working aduna talk less work more akhoi leri people watching it yes ada unity prokta bajadi unity prokta yade haji aman nung la matam nati yes akoi punna prajanam change pam lak very soon coming soon yes adun unity prokta let us respect in each other mokhoi BJP asun badu Congress ke advantage ne yes madun so this is ample opportunity Congress to God is there I be what ne don't mind ai achum mane noi party ga no dum sagukani do adun no be neutral sometime we respect your party too but don't praise up yourself let the other people allowed to praise you I will thamjege with this beautiful message pabungi am fajaga message ko siga loina ngasige India's historical responsibility towards Manipur puari gi mityeng dagi Bharat na Manipur gi karam ba daite lege hai badu gi matang da khana gi bangasige dialogue topic se sar yavi gi ba Manipur saknai ba public personality Pabung Potshangbam Sonamani renowned socio-political commentator ikai khundajeri ba Dadamajuri University gi associate professor Sir Arambam Noni and also author the takeover of Manipur 1949 loinana
Manipur Pradesh Congress Committee ke spokesperson yang Bankimchandra Meitei punong po amukan na thagachari kai khun puchari loi na ngasi ke program se hobdoi loi fomi yang tabi ki Manipur mi amukan na thagachari amusu kai khun puchari me amu thagachari MBBS admission की दमक country के आदा चाही कुन है ना North East में हम गिथा सब बंगाक तुना महाइरोई लिसिंग अहुम है ना admission तक तुना लाखलिबा JR International Education Consultant ना 2024 की ओइना नुंगाइरबा पाउजिल किया पुदुना लाखचरी बांग्लादेश Uzbekistan, Kazakhstan, Kyrgyzstan चिंगबा country के आदा top medical college सिंगदा MBBS admission की कुदुंग चाबा पिजरी ख्वाइदिगे होंगबा fee अमसुंग installment basis ता PTN दुना यामना लाइन MBBS तंबा की कुदुंग चाबा पिजरी MBBS admission की दमक loan facility अमदी scholarship की कुदुंग चाबा दसु मतेंग पांगजरी MBBS, MD, PG diploma की मतंग दा free counseling की कुदुंग चाबा सु पिजरी admission तौरबा students सिंगी दमक MBBS foundation course तमहंदुना यामना लाइन FMGE exam माई पाक नबा होना